ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯟꯇꯤꯁ ꯀꯌꯥꯅ ꯑꯉꯛ-ꯑꯉꯛꯄ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯂꯤ. ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯏꯝ ꯃꯦꯁꯤꯟꯁꯨ ꯑꯃꯅꯤ. ꯃꯌꯥꯝ, ꯇꯥꯏꯝ ꯃꯦꯁꯤꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯇꯥꯏꯝ ꯃꯦꯁꯤꯟ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ? ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯇꯥꯏꯝ ꯃꯦꯁꯤꯟ ꯂꯩ ꯍꯥꯏꯕ ꯊꯥꯖꯅꯔꯤ. ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯒꯦ, ꯀꯔꯝ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ. ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯝ ꯀꯌా ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯇꯥꯏꯝ ꯃꯦꯁꯤꯟ ꯁꯣꯏꯗꯅ ꯂꯩꯒꯅꯤ. ꯈꯨꯗꯝ ꯀꯌꯥ ꯑꯁꯤ ꯎꯠꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯤꯌꯥꯝꯗ ꯇꯥꯏꯝ ꯃꯦꯁꯤꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯨꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯍꯟꯖꯔꯝꯒꯦ. ꯇꯥꯏꯝ ꯃꯦꯁꯤꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯗ ꯆꯠꯄ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯃꯦꯁꯤꯟ ꯑꯃꯈꯛꯅꯤ. ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯐꯣꯔꯁ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯠꯀꯤ ꯁ꯭ꯄꯤꯗꯇ ꯄꯥꯏꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯠꯂꯤꯕ ꯄꯨꯡꯁꯤꯡ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯂꯤꯕ ꯄꯨꯡꯁꯤꯡ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗ ꯈꯣꯡꯖꯦꯜ ꯃꯥꯟꯅꯔꯣꯏ. ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯂꯤꯕ ꯄꯨꯡꯁꯤꯡ ꯑꯗꯨꯅ ꯁꯨꯟꯗ꯭ꯔꯪꯗ ꯆꯠꯂꯤꯕ ꯄꯨꯡꯁꯤꯡ ꯑꯗꯨꯗꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨꯃꯛ ꯌꯥꯡꯕ ꯍꯦꯟꯒꯅꯤ. ꯑꯁꯨꯝꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯁꯨꯟꯗ꯭ꯔꯪꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯒꯤ ꯊꯨꯅ ꯑꯍꯟ ꯑꯣꯏꯁꯤꯟꯕ ꯍꯦꯟꯒꯅꯤ. ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯑꯣꯏꯊꯣꯛꯄ ꯌꯥꯏ. ꯑꯗꯣꯝꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯍꯣꯂꯤꯋꯨꯗꯀꯤ ꯐꯤꯂꯝ ꯀꯌꯥꯗ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯒꯤ ꯐꯤꯂꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯂꯤ. ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯕꯤꯅꯤꯡꯂꯕꯗꯤ ꯑꯩꯍꯥꯛꯅ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯈꯨꯗꯝ kaya asi yengbiraba matungda Google-da mug search tawduna yengbiyu natraga Hollywood ki time travel tawbagi film kaya adu yengbiyu. Hawjik khudamsing adu mathang-mathang ucharaklage. Ahanbada ngasidagini chahi 113 mamangda miyam tinba marakta mobile phone da wari saduna chatpa nupi amakhak miyamna urami. Madudi 1908 da Charlie Chaplin gi The Circus haina mingthonba Hollywood film adugi premiere show numita miyam tinba marakta fijol amuba setpa topi amuba afanbu upa nupi amakhak mobile phone da wari saba manbagi mawng amagum urami. Yengbiyu video sida uriba nupi asi yariba makai mamay asi uhandanabasu honay amadi manakong mayada mobile phone manba posak makak paiduna wari sanabagi mawngum uri. Miyam nasu amuktang khanduna yengbiyu masi karamna oithokadawano. 1973 da putokpa mobile phone bu kamdauna 1908 da nupi amana pairaga wari sanaduna chatliba asibu miyam su amuktang khanduna yengbiyu angpa poktabra. Matamaduda film asigi director na video asida uriba nupi asibu koiti thina balaknarami adubu kana amatana mahaki mari makhong khangba leite. Khana bayai madudi conspiracy theory ki matungina video asida uriba nupi asi soidanamakki time traveler oigani. Aikhoigi tungda lakataba matam adutagi laktuna Charlie Chaplin bu kamdauge haibadu yengpa lakpa oigani haina miyamna thajanari. Masi kakta natana chahi 30 gi matungda haibadi 1938 da namba video footage amkhakta miyam tinba marakta nupi amasu mobile phone da wari sanaduna chatpa manbagi mo makhak miyamna urami. Amuktanga ucharakke nupi asi nok-noktana mobile phone da wari sanaduna chatpa natti haina haidoribara. Masigi thawdok asisu time traveler lay haibagi achoba khudam amani. Makha tarakpada 100 BC da haibadi ngasi dagina chahi 2000 gi mamangda Greek ki artist amana lai ama sarami. Lai aduda laptop ki mawng manba posak amakhaksu yaurami. Lai adugi mawng adu ubu matamda laptop ki screen mamaidu chanadabagi sembagi mawng su mali. Munna sim yengjilurubadi sungsoi soidana laptop oigadaba mali. Khwaidagi hena ngaklibadi laptop adugi nakanda makhun ani amasu pali. Paliba makhun ani adu hawjik sinariba laptop ki nakanda USB ki port yawba mayam adu adumak oigani khana miyamna thajanari. Angakpa amani
Kamdauna ngasidagina chahi lising anigi mamangda laptop leramgadabano. Asaba lai asida uriba mawong asidi sungso suidana miyamna laptop ni haigani. Mathangdi Time Traveler Mummy 2016 gi April thada Discovery team amakakna Central Asia dagi chahi lising amaga chama suruba mummy amakak thingnaki. Hairiba mummy aduna khongup ama tonglammi. Tonglamliba khongup adu hojiki matamda chatnariba Abydos company na saba khongupka masak hairap manarami. Munna muktang yengbiyu. Photo asida uriba mummy asina tongliba khongup asi hojik matamgi Abydos ki khongupta chenba angauba strip ahum adu mandabra. Mummy asibu phangliba team maduna asum munni yengjalur matungda khongup adu khakta natana set iba khongra odasu hojik matamgi modern jeans ni. Makatana akang hai singna yengsinba matamda mummy adu nupi amakakki hakchangi madudi chahi 30 dagina nifu fawagi manungda leiba asiba hakchang oigani. Makatana thijanbada siriba asiba hakchang adugi makokta karigumba arumba posak amakakna tharaga siba oigani hainasu haramni. Mummy asigi maramda thijaliba scientist sing adugi prediction gi matungina siriba nupi asi khwaidagi maraibak thiba time traveler amasu soidana oigani. Maramdi chahi lising amagi mamangda leiramba miyoi singduna siriba nupi asi ubada bakhatpa fawba natraga akiba fawbadagi makhoina paiba aruma posak amakakna thomduna hatpa orambasu yai. Yam hena ngakningai oiba amana thijiliba archaeologist singduna mummy adugi hakchangdugu loinana sak yengnaba mingsel machet ama samchet ama yamna stylish oiba clutch bag ama amadi athauba thang amasu phanglamni. Fangliba khudam mayam asina archaeologist sing adu time traveler lei haiba thajarami. Mathangi asidi 1940s ki time traveler. 1941 da Canada da leiba South Fork Bridge ki reopening ceremony da number photo amada matamadu ko chana daba mawongda pijol setpa yamna modern oiba nupa ama yaurami. Photo asi 2004 da Berlin Pioneer Museum da ihan hana miyam mang thetkibani. Matau karamna 1940s ki matamda asigumla pijol asi setpa mi leiramlibano. Miyam so amuktang munna yengbiyu photo asida uriba nupa asina setiba pijol asi mayam asidagi tongandabra. Matam asigi nattaba camera amasu mukhutta pai. Modern t-shirt amdilli madugi mathukta hojik hojik chatnariba zipper amasulli. Mahakna ubliba anob amadi hairstyle 1940s ki matamgina haibada chunaba khara watli. Photo asida mahakki mamanaba amasu yawi. Mahakki mamang wairapna lepa tupi afanba amadi ano upanupa karda ngathaduna mamai khumduna leiba misak asi matam asigi mi mande. Akang ahi singna khanabagi matungina makhoi animag time traveler oigani. Photo asibu miyamna modern hipster photograph hainasu khangnei. Mathangi asidi the Large Hadron Collider. Large Hadron Collider haiba machine asi Switzerland gi leimaidagi meter 135 tauthaduna leiba machine amani. Hairiba machine asi ngasi fawbada khwaidagi chawba khwaidagi tangba amadi khwaidagi complicated oiba machine ni. Hairiba machine asi physics ki tongan ba test kya taunabagi damakta saba machine ni. Adubu miyamna asumna haini hairiba machine asidagi scientist singna time travel tawbada sijananaba particle amaksu puthopa ngamme. Particle adugi mamingdi HIGGS SINGLET kawi. Hairiba particle asi time travel tawba yai haidana God particles hainasu khangnei. Khang hairaba academics kaya amna thijanbadasu particle asi time travel tawbagi ahanba step oigani hainasu thajanari. Mathangi asidi time traveling boxing fan. 1995 ta Mike Tyson na sanaba boxing ki video footage samada time traveler oigani haina chingnaba miyoi amasu video asidi yaurambadagi internet ta viral oiki. Video asida Mike Tyson na boxing kana sanaringai cherak asida ahanba road famba mi amakakna smartphone manba posa amakak thangatlaga camera namba dauna uri.
Hek yengbada aduki matik smartphone mali. Hojik miyamna painariba smartphone asidi 2000 faubada kanamatana painabu udri. Karigomba video du uriba posak asina digital camera oramba tarabasu horizontal position da thamlaga video namgani. Haibadi phaina thamlaga video namgani. Smartphone haibasimaktabu ayamba matamda yungna thamlaga namnai. Haibadi vertically namnai. Uriba posak asi soidanamakki smartphone oigani. Aduga namliba misak asisu sungsoi soidana time traveler oigani haina miyamna thajanari. Mathangi asidi ancient evidence. Amuktang munna yengbiyu. Abydos da leiba Egyptian temple of Seti gi yumbi makong amada haklamba helicopter, tank amadi spaceship. Hairiba yumbi makong asi miyamna helicopter hieroglyph hainasu khangnai. Kamdongna yumbi makong asida helicopter, tank, spaceship amadi jet plane haktuna leiramliba. Angakpani ngasidagina chahi lising ahumdagina manga fawgi mangda leiramlaba yumbi makong asida hakimliba posak sing asina takpadi time traveler lei haibagi achobu khudam matakpani. Mathangi asina 17th century gi astronaut. Aikhoi miyamna khangnai madudi Soviet ki pilot Yuri Gagarin na 1961 gi April ki tang 12 da space ta paikhi haiba. Aduga matau karamna Spain da 16th century da saramba lai amabu astronaut ki mawong man saduna thamniba. Spain da leiba 16th century da saramba Cathedral amagi manungda leiba pillar amada astronaut ki mawong manba murti amakak haktuna thamlamme. Hairiba ahakpa murti asi 16th century dagina 18th century fawagi manungda soidana saba oigani. Yamna ngakpa amana sculpture asida uriba mawong asi astronaut na hojik matumda setpa dress adumakni. Matam asidagi century ani ahum parabasu malemda kana amatana space da chatpa ngamdriba matamne. Masisu time traveler lei haibagi achoba khudam amani. Mathangi asidi khudangi ghari. 2008 da China gi Shangxi haiba mafam aduda ngasidagina chahi chamri gi mangda sakhiba murti kaya ma discover tawki. Mafam judu thijanba yawba archaeologist mayam dagi maratagi amana khudangi ghari amakhak fangkhi. Ghari adu khudo muktang chawi. Picture basu posak adudi ubu matamda khudang da siba ghari adumakni. Yamna khanan oiba wafam amana fangliba ghari adugi maningda Swiss hainasu tharami. Aduga ghari ki kata adusu pung 10:03 ta lepammi. Ayuk ki pungsingra natraga numidangi pungsingra haibadamadi archaeologist singdana khangba ngamdre. Masibu kamdawna oithokadabano chahi chamri gi mamangda Switzerland da saba ghari amakhak phangba haibasi angakpani. Adum oinamak tasingnamakidi pithibigi oina ghari haiba posak ase ingsok 1969 da saba hokibane. Matau karamna chahi chamri gi mamangda asigumlaba khudangi ghari mawong manba khodok mukchawba posak asi leiramlibano. Masisu time traveler lei haibagi achoba khudam amana tabra. Masini ngasi miyamgidama kanglai park wall na khodotam jaba wari asi karam tawbagi amadi karamba proof na adomda inung nuwaibibagi haibadu comment box da iduna khanbirau. Mathangda kanglai park wall na video thagalpa matamda adom-adom gi mobile da notification laknabagi damakta subscribe tawbiramu amadi bell icon nambiramu. Ngasigi oinadi kainarasi.